Educational institution Singda Athingba Thamlakpa Yaningde Maheiroi Singda Awaba Cheitheng Pibiganu Loop Tared Haukiba Jun Tarada Loop Amana Catholic Education Society gi Authority gang Yanadabagi Society asina chalaiba School Singbu Athingba Thambagi Wapam Ama Lakliba se Maheiroi Loop Tared na Akanba Mawongda condemn tawe Athingba si Maheiroi Singi yang biragang Handok Pigadabane Maheiroi Singi Teaching learning process ta makal amatage yaikai thingaiba aki tujungba pokhan bigano lamdam sida thokliba tongan ba thokdok wathok sing asige waroi sin yauna tungge khunai ge anoba mayol khudingmak ngasigi Maheiroi sing asidage thoklak kadawri bane hena bhaba tunglam chatge mayol purakna bagi damak Maheiroi singda mahi masing tambada akai ba pidana ba khona bai ba se tungi khunai bukan ba pamjaba miyam pumbagi thokdang ne ban blockade dage hauraga oja laitaba mahi tambage Tanglon kaiba education da nepotism tauba favoritism chathaba made mahi tampam singda bom pokhayan ba yauna makhal khuding maki aki akhang thokpa yaba thabak sing education sector da sahi khuding gi thokliba sing asi makha ta na thogan dara ba laingak na su akan ba mijang changbi yo kana gumba lup natraga lanai miyoi amata na su pen da ba sauna ba laibadage school authority ga muknaraga Maheiroi singda Cheitheng pigada ba thabak amata tawbiganu tawpham su thokte Makata na Athingba sing kudaktagi handok piduna Maheiroi singda ki akhang yaudana ing chikna mahi tamhanbiyo Manipur lengang na supam da ba thokdok sing ase thoktana ba amade mahi masing tambada akai ba pidana ba lakhotpam thokpa thabak sing lakhot piyo haina phongdorok le wapam asi AIMS MSU Desam KSA MSF suk amasung atsum gi president sing na sign tawduna press ta thadorok pa cherol ma da phongdorok pa ne mangkiba Manipur macha army jawan Punjab border mayada si bhakchang oina fangle Manipur के सेनापति डिस्ट्रिक्ट के माउदा लैबा इंडियन आर्मी के नागा रेजिमेंट दा आर्मी जवान ओइना थबक तौरिबा मणिपुरी मचा माउगे ग्रिदाजी फी विलेज दगे एल कोमुओ चही कुंथ्रागा माथोय कौबमियो यसे मतम खरगी सुती फंगदुना हौखिबा जुन 3 तगे महाकी पोस्टिंग मफम ओरिबा जम्मू एंड कश्मीर की ले लद्दाख तगे ट्रेन नंबर 22318 SDA-H हम सफर तोंगदुना दिल्ली तमना थोरकपदा दिल्ली यौद्रिंगैदा मफम खंगदना मांगख्रे हाइरे मफम खंगदना मांगख्रबा आर्मी जवान असे यामना सिंगननिंगाई ओइबा मवोंगदा पंजाब की बॉर्डर ओइरिबा जलांधर अमदे नुदिनियागी मफम अमदगी असि भक्चांग ओइना पंजाब पुलिस न फंगले हाइरे महाकना जम्मू एंड कश्मीर दगी तोंखिबा ट्रेन अदु जुन 9 गे नुमिदांग वाइरमदा दिल्ली दा यबगदबनी हाइरे महाक मफम खंगदना मांगख्रे हाइबसी ट्रेन अदु दगे तोंगान तोंगानबा कंपार्टमेंट तोंमिनरगा जम्मू एंड कश्मीर दगे दिल्ली तमना थोंमिनरखिबा मरुप मपांग सिंगना खंगलखिबाने लोइना जुन 9 गे अयुक पुंग 10 दगे 10 माथोई फावबदसु लैखिद्रबा मियोय असिगी नुपीगा टेलीफोन द वारी सानरमी हाइरे स्टाफ 10 माथोई खक्तना स्टेट सेंट्रल लाइब्रेरी रन तौदुना लैरे अतै डिस्ट्रिक्ट लाइब्रेरी सिंगसु स्टाफ अयाम्बा लैत्रे स्टेट सेंट्रल लाइब्रेरी द नुमिदांग पुंग 9 फावबा मियामदा लाइरिक पाबगी खुदोंग चाबा फंगनगदौरे थबक्तगी पोथाख्रबा जी रोबिंद्रो सरमबु री-एंगेज तौदुना वाटर रिसोर्सेस डिपार्टमेंट की चीफ इंजीनियर ओहेंदुना थंबदा अंगकपो ओइनरे मणिपुर दगे करप्शन मरु फंगना मुथनबा होनरिबा चुंबा पांबा अचुंबगे युम्बिनी हाइना मियामना सिंथारिबा मणिपुर की चीफ मिनिस्टर एन बिरेनना लुसिंगबा लैंगाक असिगी मखादा लैरिबा वाटर रिसोर्सेस डिपार्टमेंट चीफ इंजीनियर ओइना थौ पुरंबदगे थबक तौबगी मतम सुदना पेंशन फंख्रबा जी रोबिंद्रो शर्माबु री-एंगेज तौदुना सही मरी हेना चीफ इंजीनियर ओइना थमलिबा असे अंगकपा अमा ओइनारे लोइना थवोंग असिना मखा थाबा एम्प्लॉई सिंगे मोरल हंथननबगी मरम अमा ओइरे हाइना प्रजा सेक्शन कयादगी प्रेस द फोंगदोकनरकले प्रजा सेक्शन कयादगी प्रेस द फोंगदोरकलिबा सिगे मतुंगिनदे सर्विस तौबगी सही मतम सुदुना पेंशन फंगदुना रिटायर्ड ओइख्रबा ऑफिसर सिंगबु अमुकन री-एंगेज तौबगी चनबी असिना मखा थाबा प्रमोशन फंगजगदबा ऑफिशियल कयागे मोरल हंथहले मतम सांगना थबक तौरकलबा लैंगा की एम्प्लॉई कया सर्विस लोरमदाइदा प्रमोशन फंगजगदबदु रिटायर्ड तौख्रबा हाई प्रोफाइल ऑफिशियल सिंगबु री-एंगेज तौदुना थबक पुहलकपदगे एम्प्लॉई कया निंगबा काइबगा लोइना मसागी हानगे पोस्ट अदुदा पेंशन फंगदुना सर्विस लोइखिबा कया अमा याउरे हाइरे पाव असिना हाई थबक तौबगी मतम सुदुना पेंशन फंख्रबा जी रोबिंद्रो शर्मा असे वाटर रिसोर्सेस डिपार्टमेंट हाइना मिंग ओंद्रिंगै Irrigation and Flood Control Department IFCD हाइना कौरिंगै मतमदगे चीफ इंजीनियर ओइना थौ पुदुना लाखिबने महांगना पेंशन फंख्रबा मतुंगदा री-एंगेज तौदुना सही मरी हेना चीफ इंजीनियर ओइना मखा ताना थबक तौबदगे
Promotion kajagadaba employee kaya hauzik ningba kaiba haibadu oire asigumba aranba thawong ase achumba pamba chief minister na makha tana tawhandanaba afaba oigani haina su phongdoknarakle praja section kayadagi press da phongdoknarakli basigi matungina de service tawba haibase employee sing na magi laijaba talent technology amade administrative skill puthokuna masana service tawriba department adugi mingchat puraknaba hotnaningba ngaktane Indian Railways Board amadi corporation kayadasu tangai fadana re-engage tawba yawi adubu ayambana chahi anidagi henade adubu Manipur dadi chief engineer kaya director kaya chahi kaya hanjin extension tawduna re-engage tawnare re-engage ki thabak asi tawbidravade department dagi outstanding service phangloidabagi maram laite re-engage na department ayamba anam aha chuhunbagum tawribasi chief minister na kokhan binaba honaba chumgani haina su phongdorakle re-engage tawraga thabak puhanduna lai haina phongdoraklibade water resources department chief engineer oina G Robindro Sharma chahi mari hena extend tawba MSPCL ge MD post amade medical department ki director post na singba si makha tana re-engage tawduna thabak puhanbagi chanabi ama lairibase muthatpana khwaidagi asumba khongthang oigani haina su phongdoknarakle aidi mitai kanglup khaktagi natte tribe kunthraga mari gi sune Dr. Gilamda Laiba Singh Pungning Changbagi Mamitai Chief Minister N Biren Haikre State asi Kangluk Puntraga Mari Kuntra Manga Laiba Lamdamne Aigi Haiba Wakal Thadoksi Chief Minister Oidibasi Mitai Kangluk Khaktagi natte Kangluk Khudingmaki Chief Minister ne Lainga ki achobo officer oisano minister oisano mahak na pairiba department sing adu community ama khaktagi ni khanna thabak tawroidabane miyoi kharade lainga ki pitharakpa central scheme community ama khaktada hena pungning changba we asigumba si tawroidabane wapam ase ngarang Jenimsta phamung kontra leiba psychiatric ward public waiting shed amade child care center sangabagi thoramda chief guest oibagi warol da chief minister na phongdokhibane thoram asida health amadi family welfare minister Dr. S Ranjan Khurai kendragi MLA su oiriba KFNPD minister L Susindro chief secretary Dr. Rajesh Kumar Jenimski director professor L Deven Jenimski doctor nurse amadi official sing na saruk yakhe Chief Minister na makata na phongdokibada haksang phabhai basi yamna maru oibagi Chief Minister gi health for all hogdokibane haujuk phawbas ki masigi makada yumthong da haksang ana yek yawba doctor yawna yengba chatle miyoi lak amaga lising ni furom ana layeng bangam khre ngarang phamung kuntra leiba psychiatric ward ase yamna maru oiba ward ne kanagumba kharadi tongan ba army amadi lalauba singidamakta marakta wakhal laina oikiba kaya yaure asigumba si ward asida puraktuna layeng bagi khudong chaba phanglaga ne state asi yamna luba koki laina accident da kok soktuna miyoi kaya mapan lamda layeng ba chana re asigumba si kokna ba Jennings hospital da su kok operation tawna bagi khusu khulai laina ba lupa crore tara changani haina pana re khulai sing asi laidabade koki laina narak bada sel changdana layeng ba ngamlagani haikhe chief minister na Jennings ki doctor nursing na layeng ba lakpa sing ningthina loina be Mamang da hospital asida anaba yengba lakpada hospital da mathau tawba amana Dr. Kauruge hairaga mahak masasu laktabagi pau takhe asigumba si thogan bigano Dr. Singi marakta thaksi kasi leiba thabak tawbina bahaibaga loinana Jennings Hospital sengbat sagaliba sing BJP lainga ki anirak surakpage numit chamage action chamagi manungda sengbat sagatkiba sing loisilagani haikhe center dage state asigi district khudingmakta medical college lingnabagi ayaba pirakle Churachandpur gi medical college asi temporary gi oina saba loire mafam asida matam khara class hoba yaragani haina chief minister na phongdokhe oting mihad Nagaland police na para SFK personal kuntra gi mathakta charge sheet thangat khre Mon district ki oting teruda ing 2021 gi December mari da thokiba micham taraga humdoi laikhidaba thokdok aduga mari leinana kunmathoi suba para SF ki measure ama yauna personal kuntra gi mathakta Nagaland police na charge sheet thangat khre Manipur Education Fair hogdokre Manipur ge event company ama oiriba si mauna sinduna numit nini sathagadaba Manipur Education Fair 2022 Palace compound da leiba thoksom ibo yaima sumang lila sanglelda ngarang dagi hokre Yunaco School leirakpadage mahi tambada mapanda satkigadaba senfam kaya kanbang amle RK imo state asigi Maheiroi Singda quality education ningthina piriba Yunaco School leirakpadage Mahi tambagi damak mapan lamda satkigadaba senfam kaya makanbang amle haina Sagolban Assembly Constituency gi MLA RK imo na phongdokre khongmanda leiba Yunaco School gi multipurpose hall da ngarang pangthokiba
Investiture of Prefects Council gi thoramda MLA RK Imona hai School asina Maheiroi kayada afaba makalgi education piduna hiram kayada mangjil thaba ngamle School asida hojik tongan ba mafam singdagi Maheiroi lising ahum henbana mahi tami haibase tabada yamna nungai Manipur school masing yamna leijarabasu Unako school gumna Maheiroi singda ningthina takpi tambiba school gi masingdi yamna watna lei Maheiroi amagi punsida larik khak takpi tambibada natana thakshi kasisu tambiba mathau yamna tai Thabak khudingmakta mai pakna makok thongbu oigi hairabadi larik haiba khaktana yade Miyamgi marakta utgalaba thakshi kasi khangbasu maru yamna oi UK dagi purakpa ok taraga mangagi manungda ani khaktamak hinghaure State asida ok loibana sinpham oidiba miyoi singda hena senthok lambi lehena bagidamak lainga ki veterinary and animal husbandry department na United Kingdom dagi puraktuna hianglamge piggery farm da loirakhiba ok taraga mangagi manungda suknatagi ok ahingba ani khak hinghaure Ok ayamba layong khangdaba laina amana nabadagi sizilaklei masina department asina paikhatliba afaba variety gi ok masasing farmer singda pibagi thabak asi mai pak loidra haibagi chingnaba leire haire National Sports University kumja 2024 faubagi manungda sangaraga ne Sports Minister Narendra Modi gi lainga asina India gi amata ngairaba National Sports University Manipur da semgat sagaliba asi kumja 2024 faubagi manungda mapung phana Loisinduna Laivak Sigi Miyam da Sinaragani Haina Union Minister of State for Youth Affairs and Sports MOS Amadi Homegi Fampaiba Nisit Pramanik na Pongdokre Footpath Nung Laingoi Paisilamba Singh Chief Minister na Lokthokhan Kre Tidim Line Ge Asian Hospital Manakta Laiba Footpath Nung Laingoi Paisilamba Masung Hospital Asiga Taina Balambi Gi Sarukta Gari Machakaya Triple parking fauba toksilambadagi Chief Minister gi yathang matungina lokthokhankhre Aroi bada tabiriba pumnamakpu thagachare